Manipur News.channel na mayam taram noksari loina nangasi maroi pau pijari ahanbada MLA sing amata oina punsanduna anobalenga ama semnaba lusingba ama khanbagi mahutta tongan ba kem tawai khongjang jangsan ba hwkhre nami humni gi khongchata Manipur da laklamba BJP gi North East in charge Samit Pratana Manipur da leiringai matamda Manipur gi tampak MLA sing amadi Kuki Jogi MLA sing kaya amadi CSO gi mihusing ku unaduna wari sanarba matungda ngarang Delhi da hankiba matungda Manipur da anobalenga ama semnogidamakta lusingba khanabagi kem tawba hunare hairi pause sina phangba pawgim source matung inadi Samit Pratana ngarang Imphal dagi Delhi pangkhra matung tha asigi kunmapanda Bharat ki Prime Minister amadi Union Home Minister da anobalenga ama semnaba khuye pisan kiba BJP amadi makhoi ga seminariba political party singi mapunba MLA kunmathogi mifam ama pangthokhiba ga loina kem tawba hokibani hairi amaromda hangi chief minister N Biren ba sogatpa MLA singna Samit Pratana Delhi pangkhra matung luwang saungda leba ex-CM N Biren gi mayumda punna wat Tana Kibolena Imphal amada kem tawba hore hairi Rena kem aduna saruk yakiba BJP gi MLA khara aduna ex-CM N Biren ba amuhana luchingba oina khanduna anobalenga ama semlakpa matamda chief minister ohenbagi thorang kya pakale hairi pawgi source asina makha taribadi anobalenga ama semnabagi matangda MLA singna kem tawriba asida speaker TH Chatrapati luchingba oina puthokningba MLA singi masingni hena yambagum tawri loina MLA kumathoina TH Chaitapadabu sokotuna hanadagi hon leirakliba sida anoba MLA kaya ama susangsalakpa yabagi oitokpa yamna nanga leire hairi paw sina high president rule chalaiduna thamliba state asida athu matamgi manungda center lengak ki makedagi lusingba ama khanduna lengak semnaba thorang pakalaktrabadi lamdam asigi miyamgi apamagi matung ina lengak semnaba Manipur governor da hajaragani haina prime minister amadi union home minister da ai bcherul pisan kiba aduda yaukhiba MLA ko mathuna lokhiba phire adu amuku hena sesalanduna anobalenga ama semge haiduna governor da se pisanba yabagi thajabusu yamna nga leire hairi nakala maramda hojik India amadi Pakistan ani gi marakta muknabagi sang wangkalaktuna khut thona ba horliba asina maram oiraga center lenga ki makedagi Manipur anobalenga sembagi wafam oiraga center gi makedagi thu matangi manungda anoba sarkar semnaba khut tharakpa tawroi haina su rajni naba miyosina phongtoragli makata update ta jail lagi tharaklaba Myanmar masa ahum khusinakre Myanmar dagi miwe ahum matam sana Manipur jail leraklaba matung makhoi matam loirakpadagi ngasi India gi authority na Myanmar gi authority da khusinakre SDO More Izaz Hassan Tanopol District Police More gi additional SP MD Rizauddin amasung More Police Station gi officer in charge MD Alauddin Manga Sabah Assam Rifles More gi kangu amana Myanmar masa ahum adu More da leiba ICP da puraklaba matung Indo-Myanmar Friendship Bridge wangmoda leiba Myanmar gi tamu immigration office da sinaki hairi makata update ta Prime Minister Modi na share logduna cabinet pangthokre airport tara nipanda flight chani hena cancel tokre India amadi Pakistan ani gi marakta hujik oirakleba phibam asina maram oiraga ngasi Prime Minister Narendra Modi na share logduna union cabinet mifam pangthokre mifam aduda Pakistan na sathariba lan asi maithiba pinanaba amadi leba asigi oina lokatkadaba chaksin thorangi thabaksing matangda kupna khanaki hairi amaromda Prime Minister Narendra Modi gi Croatia Norway amadi Netherlands khongchat cancel tokre hairi cheraksida Prime Minister Narendra Modi na ateno tangi manungda armed forces sing the Pakistan occupied Kashmir da leiba terrorist sing gi kem apanda mai pakna attack chathagiba adusu thakatpa phungtokre hairi amaromda India lengana da kholkiba chisin thorangi saruk ama oina Srinagar yauna India gi tongan state sing da leiba airport ta nipanda flight chani hena cancel tokre ngasi kudaktagi cancel tokraba flight sing adugi manungda Air India Indigo SpiceJet Air India Express Akasa Air amadi Foreign Air Lines sing yauri makoi sing adu leba sigi northern amadi western part ta leba airport ngaktani makoi sing adugi manungda Pathankot Chandigarh Jodhpur Jaisalmer Shimla Dharmshala amadi Jamnagar airport yauri hairi makata update terrorism thenabada Russia ge makedagi India na lokulakpa khongtang punamuktam phungphana sawutkani Putin terrorism thenanaba Russia ge makedagi India na lokulakpa khongtang kudima phungphana sawutkani haina Putin na phungtokre Russia ge President Vladimir Putin na Prime Minister Narendra Modi da phone toroktuna April 22 da Pahalgam terror attack adubu yamna kana condemn tawolena India na terrorism gi lathenanaba satharakpa khongjang
पुनमुक्त रशिया की मैकेदगी मपुंग फाना मतेंग पीगनी हाना थाजब पिरक्रे पहलगाम टेररिस्ट अटैक ता लेखिद्रबसिंगी मफमदा पुतिन थमोय सोंना नुवाइतबसु फोंगतोरके हाइरि थौदोक अदुदा चेनाब पुनमक अमदी मखोयबु मतेंग पांगलंबसिंग मतिक चाव सेरा पीगदबनी हाइना वफम थमलकी हाइना एक्सटर्नल अफेयर्स की पांगलोय की जलवाना महाकी सोशल मीडिया पोस्ट अमदा फोंगतोरखिबनी इनना सही असेगी लोइसलकपदा इंडियादा लेबा अनिगी ओइबा annual summit pangthokpada Putin na saruk yananaba invite toki haina makha tana khongtorokli ningsingba yai April 23 gi Jammu and Kashmir gi terror attack adugi pakhum oina ngasi nongalamdai Indian Army na terrorist gi camp sing the attack chathaba hokrabani makha ta update amada bureaucrat officers in transfer tawi mohta irang lisanaba hotno IDP hojing Manipur gi tangdu leita draba matam asida lenga asina bureaucrat officers in transfer to sin tokdana lebai mohta irang ase loisananaba maikerumda hena puning jahaningi haina Bishnupur district ki manungda leiba relief camp sing da leiba IDP sina wakat mifam chathakre Bishnupur district ki manung chanba Mairang subdivision ki manungda leiba relief camp sing da chathakiba wakat mifam adu saruk yakiba IDP singi maikede ki Bishnupur DC nongna transfer posting pe ki badu yamna kan yaingda phongtoladuna DC asigi transfer order ase kudada state ogadabani Bishnupur gi DC oiriba Lorembam Brikam ase IDP singa hogadagi hona waminaraklaba amadi makoigi award apa kaya yingsinuna lakliba misak amani nongna transfer posting pirakliba DC adu phatte habanate IDP singbu matam pumbada award apa kaya yingsinuna lakliba Bishnupur DC Lorembam Brikam irang loidinge mahake posting hongtok hongjin tawba yaningde haiki Chuchanpurdagi chelaklaga hojik Kokta temporary shelter home leiba IDP singna sathakiba wakat mifam adal saruk yakiba IDP singna phongtokibada Bishnupur DC transfer tawba yaningde irang hobadagi waminaraklaba Bishnupur DC irang loisandana atopa phomda transfer tokiba yaroi IDP singi awaba lengan ubiyu sahi ani pharaklaba irang asi dagi waroi simpuruknaba honabagi mahutta lengana matam chadana bureaucrat officer sing tokthok toksin romda oina mai osaliba asi lan asigi waroi simpurukpa ngongodoribra karigamba Bishnupur DC ki transfer order ase kodakta stay tawdrabadi IDP singna democratic oiba khongjang kya changsalagani haiki makha taba update nationwide civil defense mock drill Manipur gi oina mafam manga da pangthokre Kashmir gi Pahalgam terror attack matung karigamba Pakistan amadi India ani marakta khawdana lan tholakpa tarabadi adugi damakta emergency oina khudongthiba tholakpa matamda kari section thorang sing lakoi kadabge haiba asibara sinba thungna nationwide mock drill pangthokre state asigi oinasu Imphal Chuchanpur Urkhul More amadi Ningthokongda pangthoki mock drill asi solising sama Hundrama thoida Pakistan amasung India ani gi marakta lan thungnaba adugi matung tarapada ngasi gi asin anirak subani mock drill adu ngasi Imphal gi oina nungsil pung mari ta matamda Jonathan Higher Secondary School State Museum BT Park Polo Ground amadi Directorate of Fire Services ta pangthoki mock drill adu da Imphal West ki DC Police Civil Service Defense Fire Service Department State Register Response Force National Disaster Response Force Health Department Manipur State Power Distribution Company Limited Educational Institutions sing State Museum amadi Directorate of Information and Public Relations gi official singsu yauki mock drill adugi manung channa ngasi pung mari hek tabada year red warning siren khongki Jonathan Higher Secondary School gi campus ta sathakiba mock drill the mock bomb ani pokai handana karigumba Pakistan amadi India ani gi muknaba asina lan tholak bomb ta sandana pokai badagi building khai bana traga bomb na panbadagi asopon yarakpada mayamna karamna rescue tagodagi have amadi karamna fast aid pigadagi have gi matang su mayamda utki Jonathan School gi maningda Mexic Emergency Hospital amasu hangdoki mock drill asi mapung phana civilian singna hostile attack sing chatharpada makoi masana mato karamna ngaktokadage habaduda mari lena pangthokibani India gi oina su tongan phom singda mock drill ase pangthoki makha ta update Indiana Pakistan amasung POK da leba terrorist camp mapan da attack chathakre NA gi flight ayamba cancel tokre Pakistan India gi plane manga kapthakre na claim tokre hokiba April 13 da terrorist na Kashmir gi Pahalgam da terrorist attack chathadana mioi 13 hakiba todok mai lena ngasi ayuk nganbada Indian Armed Force na Operation Sindur gi makha da Pakistan amasung POK da leba terrorist camp mapan
precision missile strike chathaduna thugaikre nauna khonarpa asiga mai lena Pakistan airplane singda missile attack chatharakpa yai habagi section thorang lokotpa oina ngasi Manipur yauna border area da leba state singi passenger flight ayaba cancel tawkre marak sida Pakistan gi makai dagi so India na ngasi chatharakba air strike adusta chinakiba warplane manga kapthakre haina claim tawkre Jammu and Kashmir line of control da Pakistan bomb to kaya pasalapodagi mioi apan chire kaya amana so apan nangle hairi chenjagi pauna haibana Pahalgam terror attack laman kumbo oina ngasi India armed force na ngasi ayuk angan bada laska toiba amadi Jais in Muhammad hairiba terrorist group sing asigi akhanaba stronghold oiriba Murid ke amasung Bahalwanpur yauna Pakistan amadi POK da leba terrorist ke mapanda precision missile kungamari kapsan dona attack tastaki attack adu da terrorist undra hena hwkhre hompu hena sopon nangkhre attack adu ngasi nongai matung pung amaga nifu mari rom tabata chathaki bani operation adu mai lena Ministry of Defense ki official ki statement amana hairibana attack adu India gi matakta attack chathariba Pakistan amadi POK gi terrorist game singda akhana chathaki bani Pakistan gi military gi facility amadi target toba lekide akanaba game khara da strike si chathaki bani Amarom ngasi Indian force na Pakistan amadi POK te leba terrorist camp sing chathagiba operation adu mai lena Pakistan gi defense minister Khawaja Asifna hakibada Pakistan gi makai dagi India gi warplane manga kapthakre India gi lanmi kya amana lanpha oina phare India gi hostile oinba thong sing kodata lepodabani wari sanaduna wato osi operation purakpa pami Lady film asi hena sakto onba pamde India gi makai dagi hostile oiba thong sing chatharolabadi madugi sapchaba pakumpi gani haiki Pakistani military spokesperson Lieutenant General Ahmad Sharif Chaudhary na Reuters News Agency da phongtokibada Pakistan gi makai dagi India gi Rafale jet war plane ahum Sukhoi Me-30 amadi MiG-29 amam punna war plane manga kapthakre hairi Pakistan gi Minister of Information Atul na phongtokibada plane amana chainariba Kashmir gi Akhanur sector da kapthakibani aduga atopa plane amana India gi Ambala city amasung drone amana Jammu region da kapthakibani Pakistan gi military gi makai dagi Indiana missile kapsalakpa adu busap chana pakumpi gi India gi defense installation kharasu thugaikre haina claim tawkre adumapu Pakistan India gi war plane ma kapthakre haiba claim tawriba sigi matang India gi makai dagi chapchaba response amata hojik pabu piba leitri adubu Jammu and Kashmir gi jaga singda akaiba airplane ahum taraga leiba miyam ukhi matawkramna plane sing adu kairibano haibadudi chap chaba khamba ngamdri paw sigloina nangsi di maruwe paw pijaba matang silojare makha taba update kidamak mayam puna ngamina silloina na channel asibu nuksibidana like amadi subscribe tawiramu